Matam aduda aina khanthajaramabadi ai asi yaunasu ningamdaba poklamloi. Matam ado ai asengma nungsiba karino haba tasengna khangde. Inkhalapagi mahausa ai phajabada ngauki. Aina khoi lekaiduda masak phajabada maming sakki. Ai bulumba ai bu koiba lakwa nupa myam amasu adumo lakki. Aina laiba singduda masak phajaba nupa tabu phajaba wahai haiduna aina phajana torame. Adubu ataidi hanna phau aina yengde. Thina ngangduna aduma hekta tali. Marak aduda ai bu yamna nusijaba aigi khongthang khudingi senabiba ai bu ningjaba nupa ama khakte yaurame. Mahakdo aina tati ngangbiduna adumak saibi. Adubu mana ingonda tatana nusi habada ai sauningbagi mayana mangonda asumna ngange. Tapamen nang pamsi kaino aina nang nusidre pamdrena hansan hana so haikre ngasi so hairi nangi namaido kaide pange saunaga topa jalo kari wakhandagi nang naingoda dumna haribanu tapamen nangse ikaibasu antokna laima khangkidre haiduna aina mangonda yamna thina saiki. Aduga amusu aina makhatana mangonda haiki nangse nasana nasa kanano haba khangra male nangi nasa kasanaba nangi thaka manaba nupi haraga khangnawo aduna tadana nangondagi ahenba hena pamido kaigino tapamen aina ngasi nangonda hariba wase tapamena hana phajana khanthabiroma batho obadi asi yaunasu haramoidabani nangi nasagi saktuga sanabasu khara haidi phadawne. Aina tapamenbo imanabisingi mamangda asumna tati adum ngange. Mayam pamen haribasi asema mingdina sade aina mayamda taba nungainaba haidana hapsabane. Adubu imanabi amana aina adumna mangonda yamna thina ngangbudo maduda imanabisina hai nungsi yarehe hemangkre kai khungang sangano mi ikairane hamne. Imanabi amana mo yare salasila ose. Imanabi singna adumai harapado ai tapamangi mamangda haigyauna habagi matagum aina haiki. Hoida moiga onjinaraga matamang pungse thengkrani tamanina ngaraga leramani salasila ose thenge. Masi haramaga mishina mangonda phaina haptang yengamaga mafamdudagi amung lae. Aina laibase tamanigi manatane tamanigi phajaba masaktu ubada hojik sawningamba singdo punamak loina kaukre maga nonglokduna wari adum sanarame. Asumna numini humni leraga tapamendo ekhoi lekaida amu lakhi. Aina dukan thokpada mado ekhoi lampaki adoida aibu ngaiduna lerame. Ai maha uba matamda sauduna hanna phau yengamde mana ai kobodo ai adumak tai. Adubu tasinadaba saduna ai phone wari sanaba sai. Tasengna pamdaba habase pamdaba zatni nusidaba kaise nusidaba zatni. Aigi safam tokpa mahana koribado tasinadaba saduna prap senboi kaibo tawduna satli. Ekhoi thonggan hek yobaga ai sora sangba ma sangno hondoi. Masaksiga nahan ngangrido mamaiga kaidaba zatlo ikaibase wantongno khangidre masak saktajiga kaidi ikaibasu khangdoino. Ai isaitanda sauningbasu poe. Aina nang kaidogi yengona wakhansidasu sakyungna khalle. Matamaduda tapamena aibu thamusina nusi haiba aisu khange. Imanabidasu ma pauthang kyasu tawre. Adubu aina matamduda mado sungpam pamde. Aduna athiba wahai khakta adum haraga magi wahangi pakhum aina adumapi. Namise Krishna Jamanumine somdana aisu tamanina koiba sasena habadagi aisu harauna ngatana lusilaga gihom safam amada ibani adum lae. Gihomdo hararo saminai khara masu adum lere. Mafamdo yamna su phajai. Aina koiba satluba halakpada amusu tapamendo akhoi lampakta lerame. Ai maha ubuda tasengna khoidose pungsawda sawninge. Mase anamsi yam kalle ikaibasu khara khangde. Aina ngangkhriba saikriba mayamdo hoi mahanabudi aibu nusibiramagi oibe yai. Adubu matamdudadi magise aibu usidabane haina aina khalibane. Masidagi aisho ma uba matamda
ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯔꯒꯦ ꯃꯇꯥꯒꯨꯝ ꯇꯥꯃꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯇꯥꯃꯅꯤ ꯌꯥꯔꯦꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯈꯥꯝꯃꯣ ꯊꯣꯡꯒꯥꯟ ꯌꯧꯗꯧꯔꯦ ꯁꯤꯗꯒꯤ ꯈꯣꯡꯅ ꯆꯠꯈ꯭ꯔꯒꯦ ꯒꯥꯔꯤꯗꯣ ꯍꯦꯛ ꯈꯥꯝꯕꯒ ꯑꯩꯅ ꯀꯤꯍꯣꯝꯒꯗꯣ ꯄꯥꯏꯔꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯠ ꯂꯥꯎꯅ ꯀꯨꯝꯊꯩ ꯑꯗꯨꯒ ꯕꯕꯥꯏꯒ ꯇꯣꯁꯟꯗꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯂꯦꯟꯅꯈꯤ ꯑꯩ ꯅꯨꯄꯥ ꯀꯣꯏꯌꯦꯅ ꯃꯥꯅ ꯈꯪꯉꯐꯥꯎ ꯃꯥ ꯑꯩꯉꯣꯟꯗꯒꯤ ꯃꯃꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯛꯑꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯑꯗꯨꯝ ꯂꯨꯝꯕ ꯂꯥꯛꯑꯦ ꯑꯩꯅꯗꯤ ꯃꯥ ꯎꯕ ꯈꯨꯗꯤꯡꯒꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯡꯇ ꯇꯧꯗꯦ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤꯈꯤꯕꯅ ꯑꯩꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯁꯨꯝ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯇꯛꯄꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯈꯪꯗꯕ ꯂꯩꯔꯛꯇ꯭ꯔꯦ ꯅꯤꯡꯐꯨꯡ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ ꯑꯩꯁꯨ ꯍꯩꯅꯗꯕ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕ ꯀꯧꯕꯒꯤ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯐꯨꯔꯅꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝꯇ ꯐꯥꯎꯗ꯭ꯔꯦ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯅꯨꯃꯤꯠꯅꯦ ꯑꯩꯅ ꯅꯥꯄꯨ ꯃꯆꯨꯒꯤ ꯁꯥꯔꯤ ꯑꯃ ꯁꯦꯠꯂꯦ ꯑꯩꯅ ꯊꯥꯕꯜ ꯃꯀꯣꯛꯁꯤꯡꯗꯨꯅ ꯆꯣꯡꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯩ ꯐꯖꯩ ꯍꯥꯏꯅ ꯑꯗꯨꯝꯅ ꯃꯤꯁꯤꯡꯅ ꯍꯥꯏꯅꯕꯗꯣ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯨꯕꯗꯒꯤ ꯑꯩꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ ꯅꯥꯄꯟꯗꯣ ꯍꯦꯟꯅ ꯑꯗꯨꯃꯛ ꯋꯥꯡꯈꯠꯂꯛꯈꯤ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯄ ꯅꯨꯄꯥꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯄꯥꯏꯒꯗꯕꯒꯤ ꯌꯥꯝꯅꯁꯨ ꯇꯥꯟꯅꯩ ꯃꯔꯛ ꯑꯗꯨꯗ ꯇꯥ ꯄꯥꯃꯦꯟꯁꯨ ꯑꯃꯈꯛꯅꯤ ꯇꯥ ꯄꯥꯃꯦꯟꯅ ꯑꯩꯉꯣꯟꯗ ꯄꯥꯏꯔꯛꯄꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯑꯩꯅ ꯁꯨꯝ ꯈꯨꯠꯁꯦ ꯀꯟꯊꯠꯂꯤ ꯃꯥ ꯄꯥꯏꯔꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯣ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯃꯥꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯃꯥꯕꯨ ꯑꯗꯨꯃꯛ ꯐꯨꯈꯤ ꯑꯩ ꯃꯥ ꯐꯨꯏ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯍꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯔꯥꯎꯏ ꯋꯥꯏ ꯁꯪꯉꯦ ꯌꯦꯜꯂꯛꯑꯔꯣꯏ ꯈꯟꯅ ꯑꯗꯨꯕꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯄꯥꯝꯕ ꯈꯔꯅꯗꯤ ꯃꯁꯛ ꯐꯖꯔꯦꯅ ꯅꯥꯄꯟ ꯌꯥꯝꯅ ꯇꯧꯕꯒꯤꯅꯤ ꯅꯥꯄꯟꯒꯤ ꯃꯍꯩ ꯉꯁꯤꯗꯤ ꯋꯥꯊꯣꯛ ꯇꯣꯛꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗꯅ ꯃꯁꯛ ꯐꯖꯕꯒ ꯄꯥꯝꯖꯗꯦ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯑꯣꯏꯅꯕꯅꯤ ꯍꯥꯏꯅ ꯃꯤꯋꯥ ꯉꯥꯡꯅꯕꯁꯨ ꯀꯌꯥ ꯑꯃꯅꯤ ꯑꯩꯁꯨ ꯃꯤꯅ ꯑꯗꯨꯝ ꯉꯥꯡꯅꯕꯗꯣ ꯇꯥꯕꯗꯒꯤ ꯑꯩ ꯇꯥ ꯄꯥꯃꯦꯟꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯊꯣꯛꯑꯝꯕꯅꯦ ꯍꯥꯏꯅ ꯈꯜꯂꯦ ꯃꯁꯤꯁꯨ ꯑꯆꯨꯝꯕ ꯅꯠꯇꯕ꯭ꯔꯥ ꯑꯩ ꯃꯥꯕꯨ ꯂꯦꯝꯅ ꯇꯣꯛꯑꯣꯏ ꯍꯥꯏꯅꯁꯨ ꯑꯗꯨꯃꯛ ꯈꯟꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯅꯨꯃꯤꯠꯇꯣ ꯃꯅꯤꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯍꯧꯗꯕꯅꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯄꯥꯎꯗꯨ ꯇꯝꯕꯗꯒꯤ ꯃꯥꯁꯨ ꯇꯥꯔꯦ ꯄꯥꯎ ꯇꯥꯕꯗꯒꯤ ꯊꯤꯟꯊꯕ ꯇꯧꯗꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦ ꯃꯥꯅ ꯐꯣꯟ ꯇꯧꯗꯨꯅ ꯑꯩꯕꯨ ꯀꯧꯊꯣꯔꯛꯄꯗꯒꯤ ꯑꯩꯁꯨ ꯑꯗꯨꯃꯛ ꯊꯣꯛꯑꯦ ꯃꯤ ꯈꯔ ꯂꯠꯄ ꯈꯔ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯏꯕꯥꯅꯤ ꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯇꯝꯗꯨꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯅꯃꯥꯏꯗꯨꯕꯨ ꯀꯩꯝꯇ ꯏꯀꯥꯏꯗ꯭ꯔꯕꯣ ꯅꯪ ꯏꯀꯥꯏꯕꯒ ꯀꯩꯝꯇ ꯐꯥꯎꯗ꯭ꯔꯕꯣ ꯅꯪꯁꯦ ꯋꯥꯊꯣꯛ ꯆꯥꯎꯕꯤꯅꯤ ꯍꯥꯏꯔꯒ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯌꯥꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯛꯅꯔꯁꯦ ꯃꯥ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯅ ꯑꯁꯨꯝꯅ ꯍꯥꯟꯅ ꯍꯦꯛꯇ ꯕ꯭ꯔꯪ ꯂꯥꯎ ꯁꯥꯎꯒꯠꯂꯛꯑꯦ ꯃꯁꯤꯗ ꯑꯩꯅ ꯇꯥꯃꯅꯤꯗ ꯌꯥꯝꯅ ꯋꯥꯔꯧꯅ ꯍꯥꯏꯖꯈꯤ ꯇꯥꯃꯅꯤ ꯅꯪꯅ ꯇꯥꯔꯤꯕ ꯄꯥꯎꯗꯨꯅ ꯂꯣꯏ ꯆꯨꯝꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯋꯥꯔꯤꯗꯣ ꯇꯥꯃꯅꯤꯅ ꯐꯖꯅ ꯈꯪꯉꯒ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯗꯤ ꯐꯗꯧꯅꯤ ꯑꯩ ꯋꯥꯔꯤꯗꯣ ꯍꯥꯏꯒꯦ ꯇꯥꯃꯅꯤ ꯅꯝꯗ ꯁꯥꯎꯈꯤꯅꯣ ꯃꯗꯨꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯍꯩ ꯀꯌꯥꯗꯣ ꯌꯥꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤꯗꯩ ꯇꯣꯛꯅꯔꯕꯅꯦ ꯅꯪꯅ ꯅꯨꯄꯥꯗꯨꯒ ꯀꯣꯏꯅꯕꯩ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯅ ꯋꯥꯊꯣꯛ ꯇꯧꯔꯤꯗꯣ ꯌꯥꯔꯦ ꯑꯩ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯃꯔꯤ ꯂꯩꯅꯕ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯃꯁꯤ ꯍꯥꯏꯔꯒ ꯇꯥꯃꯅꯤꯗꯣ ꯑꯩꯅ ꯍꯥꯏꯖꯕ ꯇꯥꯗ ꯃꯥ ꯑꯗꯨꯃꯛ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯃꯇꯝ ꯈꯔꯗꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯝꯃꯤꯕ ꯍꯥꯏꯔꯝꯃꯤꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯔꯒ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯩ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯗ꯭ꯔꯦ ꯏꯊꯟꯗ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯂꯦ ꯑꯩꯁꯦ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯇꯥꯃꯅꯤꯕꯨ ꯃꯤ ꯅꯦꯛꯑꯒ ꯐꯣꯟꯁꯤꯗ ꯍꯥꯏꯅ ꯐꯥꯎ ꯑꯩꯒꯤ ꯋꯥꯈꯜꯗ ꯆꯞꯂꯨꯅ ꯂꯦꯞꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯣꯟꯅ ꯊꯪꯗ ꯑꯩꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯃꯛ ꯆꯦꯜꯂꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯑꯗꯨꯃꯛ ꯂꯨꯍꯣꯡꯉꯦ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯥ ꯄꯥꯃꯦꯟꯗꯣ ꯑꯩꯒ ꯊꯦꯡꯅꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝꯗꯣ ꯎꯕ ꯃꯇꯝꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯤꯗꯤ ꯇꯥ ꯄꯥꯃꯦꯟꯗꯣ ꯑꯩꯒꯤꯗꯃꯛꯇ ꯁꯣꯏꯅꯥꯏꯕ ꯍꯥꯏꯕ ꯃꯤꯡꯊꯣꯟꯗꯣ ꯑꯗꯨꯃꯛ ꯐꯪꯍꯧꯔꯦ ꯑꯩꯅꯁꯨ ꯅꯣꯡꯃꯇ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯈꯤꯗ꯭ꯔꯕ ꯐꯖꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕꯤꯈꯤꯗꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ
ꯑꯩꯅ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯕ ꯑꯣꯏꯔꯝꯃꯦ ꯃꯔꯝꯗꯨꯗꯤ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯣꯏꯒꯦ ꯑꯩꯅ ꯇꯥ ꯄꯥꯃꯦꯟꯗ ꯎꯠꯈꯤꯕ ꯇꯧꯈꯤꯕꯁꯤꯡꯗꯣ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯒꯤ ꯈꯥ ꯂꯩꯕ ꯐꯪꯗ꯭ꯔꯤꯁꯦ ꯑꯩꯅ ꯇꯥ ꯄꯥꯃꯦꯟꯗ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯍꯧꯖꯤꯛꯇꯗ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯏꯊꯟꯗ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯍꯪꯖꯩ ꯑꯩꯅ ꯃꯥꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯌꯦꯡꯂꯝꯕ ꯊꯣꯛꯑꯕꯗꯤ ꯃꯥꯅ ꯉꯁꯤ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝꯗꯣ ꯑꯣꯏꯔꯝꯃꯣꯏꯀꯣ ꯑꯩꯁꯨ ꯇꯥ ꯄꯥꯃꯦꯟꯒꯤ ꯃꯍꯩꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯝꯇꯁꯨ ꯐꯪꯗ꯭ꯔꯦ ꯑꯩ ꯋꯥꯔꯧꯗꯦ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ ꯑꯩꯅ ꯇꯧꯖꯔꯨꯕꯅ ꯑꯩꯅ ꯃꯍꯩ ꯐꯪꯖꯕꯅꯤ ꯑꯩ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯅꯣꯡꯅ ꯅꯣꯛꯅ ꯑꯗꯨꯃꯛ ꯈꯥꯡꯕ ꯇꯝꯂꯒꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯄꯨꯔꯣꯏꯕꯅ ꯂꯩꯍꯟꯅꯤꯡꯗꯕ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯍꯤꯡꯈꯤꯕꯁꯨ ꯄꯥꯝꯃꯦ ꯑꯩ ꯁꯤꯅꯤꯡꯕꯁꯨ ꯐꯥꯎꯔꯦ ꯉꯁꯤꯗꯤ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯋꯥꯔꯤꯁꯤꯡ ꯇꯥꯔꯨꯔꯒ ꯑꯩꯕꯨ ꯁꯥꯎꯈꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯁꯨ ꯈꯪꯉꯦ ꯃꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯄꯥꯃꯦꯟꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯀꯅꯥꯒꯤꯗꯃꯛꯅꯣ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯕꯁꯨ ꯃꯥꯜꯂꯦ ꯃꯁꯦ ꯃꯥꯅ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕ ꯈꯛꯇꯅꯤ ꯍꯧꯖꯤꯛꯇꯗ ꯑꯩꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤ ꯃꯥꯕꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯈꯤ ꯃꯥꯒ ꯑꯝꯇꯪ ꯊꯦꯡꯅꯔꯒ ꯑꯩ ꯃꯉꯣꯟꯗ ꯇꯥ ꯄꯥꯃꯦꯟ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯣ ꯍꯥꯏꯅ ꯑꯩ ꯃꯥꯒꯤ ꯃꯈꯣꯡ ꯐꯥꯏꯗꯨꯅ ꯀꯌꯥꯔ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯥ ꯑꯩꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯁꯝꯕꯟ ꯑꯃꯅ ꯊꯠꯇꯨꯅ ꯊꯝꯈ꯭ꯔꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯜꯂꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ